ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 23ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯈꯨꯔꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯇꯣꯏꯖꯝ ꯂꯣꯀꯦꯟꯗ꯭ꯔꯣꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗ ꯕꯣꯝ ꯂꯪꯁꯤꯟꯗꯨꯅ ꯄꯣꯈꯥꯏꯍꯜꯂꯝꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯨꯞ ꯑꯃꯅ ꯊꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯏꯖꯝ ꯂꯣꯀꯦꯟꯗ꯭ꯔꯣ ꯗ꯭ꯔꯒ ꯃꯥꯐꯤꯌꯥꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯁꯤꯔꯛꯂꯤꯕ ꯃꯔꯥꯜ ꯑꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯃꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯀꯔꯤꯌꯔꯗ ꯃꯤꯡꯆꯠ ꯊꯤꯅꯕ ꯍꯣꯠꯅꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯋꯥꯐꯝ ꯑꯃꯅꯤ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯇꯣꯏꯖꯝ ꯂꯣꯀꯦꯟꯗ꯭ꯔꯣꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ, ꯉꯁꯤ ꯐꯥꯎꯕꯗ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯔꯛꯄ ꯃꯇꯝꯗ ꯗ꯭ꯔꯒꯀ ꯃꯔꯤ ꯂꯩꯅꯕ ꯀꯔꯕꯥꯔꯗ ꯈꯣꯡ ꯊꯥꯡꯖꯤꯟꯈꯤꯕ ꯂꯩꯇꯦ꯫ ꯀꯦꯟꯗ꯭ꯔ ꯃꯤꯌꯥꯝꯅ ꯑꯩꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯃꯁꯨꯡ ꯊꯥꯖꯕꯤꯗꯨꯅ ꯄꯣꯂꯤꯇꯤꯛꯁꯀꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯅꯠꯇꯅ ꯃꯤꯑꯣꯏ ꯑꯃꯠꯇꯗ ꯃꯍꯥꯛꯅ ꯑꯔꯥꯟꯕ ꯍꯤꯔꯝꯗ ꯁꯤꯖꯤꯟꯅꯈꯤꯕ ꯂꯩꯇꯦ ꯑꯃꯗꯤ ꯅꯍꯥ ꯑꯃꯠꯇꯗ ꯂꯥꯟꯅ ꯂꯝꯖꯤꯡꯈꯤꯕ ꯂꯩꯇꯦ꯫ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯀꯅꯥꯒꯨꯝꯕ ꯂꯅꯥꯏ ꯃꯤꯑꯣꯏ ꯑꯃꯗꯤ ꯂꯨꯞ ꯑꯃꯠꯇꯒ ꯗ꯭ꯔꯒꯀ ꯃꯔꯤ ꯂꯩꯅꯕ ꯍꯤꯔꯝꯗ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯑꯃꯗꯤ ꯄꯥꯎ ꯐꯥꯎꯅꯈꯤꯕ ꯂꯩꯇꯦ꯫ ꯑꯔꯥꯟꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯋꯥꯐꯝ ꯑꯁꯤꯗ ꯑꯩꯍꯥꯛꯀ ꯅꯛꯅꯕ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯟ ꯑꯃꯁꯨꯡ ꯀꯦꯟꯗ꯭ꯔ ꯃꯤꯌꯥꯝꯗ ꯑꯀꯤ ꯑꯈꯪꯕ ꯄꯤꯕ ꯃꯥꯟꯕ ꯋꯥꯐꯝ ꯑꯃ ꯁꯤꯖꯤꯟꯅꯔꯤꯕ ꯑꯁꯤꯁꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯗ꯭ꯔꯒ ꯂꯂꯣꯟꯕꯒ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯩꯍꯥꯛꯅ ꯍꯤꯔꯝ ꯑꯃꯠꯇꯗ ꯁꯧꯒꯠꯇꯦ꯫ ꯉꯁꯤ ꯐꯥꯎꯕ ꯑꯩꯍꯥꯛꯀꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄ꯭ꯂꯦꯠꯐꯣꯔꯝꯗ ꯗ꯭ꯔꯒ ꯂꯂꯣꯟꯕꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯈꯥ ꯇꯥꯅꯁꯨ ꯂꯥꯎꯈꯤꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯃꯔꯤ ꯁꯨꯡꯂꯩ ꯂꯩꯅꯗꯕ ꯋꯥꯐꯝꯗ ꯑꯩꯍꯥꯛꯀꯤ ꯃꯊꯛꯇ ꯃꯔꯥꯜ ꯁꯤꯕ, ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯎꯍꯟꯅꯕ, ꯃꯤꯡꯆꯠ ꯊꯤꯕ ꯌꯥꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯇ꯭ꯔꯤꯉꯩ ꯀꯨꯞꯅ ꯍꯥꯟꯅ ꯊꯤꯖꯤꯟꯕꯤꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯃꯥꯔꯆ ꯇꯥꯡ 23ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯑꯩꯒꯤ ꯊꯣꯡꯒꯥꯟꯗ ꯕꯣꯝ ꯄꯣꯈꯥꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤꯃꯛ ꯄ꯭ꯔꯦꯁꯀꯤ ꯈꯨꯠꯊꯥꯡꯗ, ꯄ꯭ꯔꯤꯟ ꯑꯃꯗꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯀꯤ ꯈꯨꯠꯊꯥꯡꯗ ꯇꯣꯏꯖꯝ ꯂꯣꯀꯦꯟꯗ꯭ꯔꯣ ꯑꯁꯤ ꯑꯆꯧꯕ ꯗ꯭ꯔꯒ ꯃꯥꯐꯤꯌꯥꯅꯤ ꯍꯥꯏꯅ ꯂꯨꯞ ꯑꯃꯅ ꯑꯩꯉꯣꯟꯗ ꯐꯣꯡꯗꯣꯛꯄꯤꯔꯛꯏ꯫ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯋꯥꯐꯝꯅꯤ꯫ ꯃꯁꯤꯃꯛꯅ ꯑꯩꯉꯣꯟꯗ ꯃꯃꯥꯡꯗ ꯀꯔꯤꯒꯨꯝꯕ ꯀꯦꯁ ꯑꯃꯠꯇ ꯂꯩꯈꯤꯕ ꯂꯩꯇꯦ, ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯆꯦꯟꯅꯈꯤꯕ ꯂꯩꯇꯦ, ꯗ꯭ꯔꯒꯀ ꯃꯔꯤ ꯂꯩꯅꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯑꯩꯒꯤ ꯃꯤꯡꯗ FIR ꯄꯥꯟꯈꯤꯕ ꯂꯩꯇꯦ, ꯀꯅꯥꯒꯨꯝꯕ ꯍꯣꯡ ꯆꯥꯎꯕꯒ ꯑꯩꯒ ꯆꯠꯃꯤꯟꯅꯔꯨꯕ ꯐꯥꯈꯤꯕ ꯂꯩꯇꯦ, ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯗ꯭ꯔꯒꯀ ꯃꯔꯤ ꯂꯩꯅꯗꯦ꯫ ꯑꯗꯨꯕꯨ ꯇꯧꯕꯗꯨ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯅꯧꯅ ꯈꯨꯔꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯔꯥꯖꯅꯤꯇꯤꯒꯤ ꯄꯣꯠꯐꯝ ꯑꯁꯤꯗ ꯆꯪꯁꯤꯟꯖꯔꯛꯄꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯅꯤꯅ ꯑꯩꯍꯥꯛꯅ ꯂꯧꯖꯩ꯫ ꯃꯁꯤꯕꯨ ꯀꯦꯟꯗ꯭ꯔꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯑꯩꯕꯨ ꯊꯥꯖꯕꯤꯗꯨꯅ, ꯑꯩꯒꯤꯗꯃꯛꯇꯅꯤꯅ ꯂꯦꯡꯕꯤꯔꯛꯇꯨꯅ, ꯃꯌꯥꯝ ꯑꯃꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ, ꯑꯩ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯩꯁꯦ ꯇꯣꯉꯥꯟꯅ ꯑꯩꯕꯨ ꯏꯂꯦꯛꯁꯟꯁꯤꯗꯒꯤ ꯅꯥꯊꯩꯍꯟꯅꯕꯒꯤ, ꯑꯩꯉꯣꯟꯗ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡ ꯌꯦꯡꯅꯅꯕꯒꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯉꯣꯟꯗ ꯊꯝꯃꯛꯏꯕ ꯄꯣꯠꯁꯛ ꯑꯁꯤꯒꯤ ꯄ꯭ꯔꯃꯥꯟ ꯂꯩꯕ꯭ꯔꯥ, ꯄ꯭ꯔꯨꯞ ꯂꯩꯕ꯭ꯔꯥ, ꯏꯕꯤꯗꯦꯟꯁ ꯂꯩꯕ꯭ꯔꯥ? ꯂꯩꯔꯒꯗꯤ ꯏꯕꯤꯗꯦꯟꯁꯁꯨ ꯄꯨꯊꯣꯛꯄꯤꯔꯛꯎ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯁꯣꯏꯕ ꯑꯉꯥꯡꯕ ꯇꯧꯔꯝ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯃꯔꯥꯜꯗꯨ ꯑꯩ ꯌꯥꯖꯒꯦ꯫ ꯑꯗꯨꯒ ꯂꯩꯕꯤꯔꯤꯕ ꯂꯨꯞꯅꯁꯨ ꯀꯨꯞꯅ ꯊꯤꯖꯤꯟꯕꯤꯗꯨꯅ ꯏꯕꯤꯗꯦꯟꯁ ꯑꯁꯤꯕꯨ ꯀꯅꯥꯅ ꯑꯆꯨꯝꯕꯅꯣ ꯀꯅꯥꯅ ꯑꯔꯥꯟꯕꯅꯣ ꯊꯤꯗꯣꯛꯄꯤꯌꯨꯅ ꯑꯩ ꯑꯄꯤꯜ ꯇꯧꯖꯔꯤ꯫ ꯑꯩꯅ ꯂꯥꯜꯂꯝ ꯇꯥꯔꯒꯗꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩ ꯏꯂꯦꯛꯁꯟ ꯍꯥꯏꯕ ꯄꯣꯠꯁꯛ ꯑꯁꯤꯗꯒꯤ ꯑꯩ ꯄꯣꯊꯥꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩ ꯃꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯃꯌꯥꯝꯅꯁꯨ ꯊꯤꯒꯠꯄꯤꯌꯨ꯫ ꯈꯨꯔꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯃꯗꯤ ꯂꯩꯕꯤꯔꯤꯕ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅꯁꯨ ꯊꯤꯒꯠꯄꯤꯔꯒ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯇꯣꯏꯖꯝ ꯂꯣꯀꯦꯟꯗ꯭ꯔꯣ ꯗ꯭ꯔꯒꯀꯤ ꯃꯥꯐꯤꯌꯥ ꯍꯥꯏꯔꯒ ꯊꯝꯃꯛꯏꯕ ꯋꯥꯐꯝ ꯑꯁꯤ ꯀꯔꯤꯃꯛꯇꯅꯣ ꯍꯥꯏꯕ ꯄꯣꯠꯁꯛ ꯑꯁꯤ ꯃꯌꯥꯝꯅꯁꯨ ꯀꯨꯞꯅ ꯅꯩꯅꯕꯤꯌꯨ꯫ ꯃꯁꯤꯃꯛꯅ ꯑꯩꯒꯤ ꯔꯥꯖꯅꯤꯇꯤ ꯄꯣꯛꯐꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯍꯜꯂꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯅꯧꯅ ꯍꯣꯠꯅꯖꯔꯛꯄ ꯔꯥꯖꯅꯤꯇꯤꯒꯤ ꯀꯦꯔꯤꯌꯔꯗ ꯃꯌꯥꯝꯗ ꯊꯥꯖꯕ ꯄꯤꯔꯛꯇꯕ, ꯐꯪꯍꯜꯂꯛꯇꯕꯒꯤ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯍꯜꯂꯛꯏ꯫ ꯃꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯄꯕ꯭ꯂꯤꯛꯅ ꯎꯒꯗꯕ ꯄꯣꯠꯁꯛ ꯑꯗꯨ ꯉꯁꯤ ꯂꯥꯟꯅ ꯎꯍꯟ ꯇꯥꯔꯒꯗꯤ ꯑꯩꯅ ꯉꯁꯤ ꯅꯧꯅ ꯆꯪꯍꯟꯖꯔꯤꯁꯤ ꯑꯔꯦꯝꯕ ꯇꯥꯒꯗꯣꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯄꯕ꯭ꯂꯤꯛꯅꯁꯨ ꯈꯟꯊꯕꯤꯌꯨ꯫ ꯑꯆꯨꯝꯕꯗ ꯑꯩꯈꯣꯏ ꯂꯦꯞꯃꯤꯟꯅꯁꯤ꯫ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯉꯁꯤ ꯑꯩꯅ ꯂꯥꯎꯖꯔꯤꯕ ꯈꯣꯜꯂꯥꯎ ꯑꯁꯤ ꯃꯌꯥꯝꯁꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯃꯌꯥꯝꯅꯁꯨ ꯑꯆꯨꯝꯕꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯒ ꯑꯆꯨꯝꯕꯗꯨ ꯊꯤꯗꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯇꯦꯟꯇꯪꯅ ꯂꯣꯏꯁꯤꯟꯂꯤ꯫